Hello everyone, I hira sandra thokpam mayam punamakpu aigi channel sega amuka hanna taramna oksari. Ngasi aina pariba video content sidi kanagumba aikogi emotion feelings chenba amasung spirituality nature chenba aduguma miyoi singdogini ado ai video content se haujadri mangda mayam phamda aina ningsingadaba haibu kanagumba aigi channel sega nauna lakpiriba natraga nauni yengbiriba taragadi aigi channel se like tawbiramu subscribe tawbiramu amasung bell icon nambiramu haina aina han makda mayam phamda thamjaningi ado ai matam se lawdabida aigi video content se ai haujanaba tawrage aduna viewers sing ngasi aina haijaduriba miyoi sing sidi kanagumba khoigi tarik 3 ta pokpa tarik 3 ta pokpa amasung tarik 15 da pokpa miyoi singini haiba miyoi sing se karamba grahana nataga karamba number na rule tawi haibdo asimasu ai hapetang panjaramge makoi se khoi numerology ki tarang matung inna makoi se number 3 na rule tawi ko 7 na rule tawi 7 hai se akhoi karamba grahano hai matamda mark se ketu grahana makoi se rule tawi aduna akhoi solar system siga mayamna ketu haiba graha se uba phanglamoy ko adubu kanagumamdi akhoi ketu se neptune ni haina sumhai adubu neptune maktinate mark se akhoi shadow planet ne haiba ketu hai se aduna haiba ketu haiba mingthon jisu masagi akhoi astrologer amasung numerologist singna mingthon pibani mark se vedic astrology gi matung inna akhoi haiba ketu haiba kano se graha se mase akhoi water sign ne habdar isingi sign makoi se adana makoi se akhoi jamthina akhoi strong spirituality adoidi plus deep emotion nature chenba amasung makoi se akhoi intuition power se jamthina leiba adugumba sign makhanam ne asingumba haidi ketu na rule toriba miyoi singse aduna akhoi ketu se magi masagi akhoi magi body se ga magi parts body se akhoi magi koki portion se yaudi ko koki portion se akhoi masagi rahu sine aduga lemhori ba akhoi haksang ngaksang makhasana akhoi ketu ni haibna akhoi khangnai aduna haiba akhoi number 7 na rule toriba miyoi sing kanagumba akhoi tarik 3 ta pokpa aduga tarik 3 ta pokpa amasung tarik 15 da poiba mi sing se makhoi se matam pur mukta akhoi confusion je sum leigalle makhoi se haidi confusion leigan ba haitare aduna makhoi se akhoi decision ama lobu se hekta lobu ngandi decision achowma hekta akhoi logda pot se wakan je khanjana raga sum leiba aina sum ujarapada haidi number 3 na rule toriba miyoi sing se business ama tawba taraga su ko business se achauba big deal hai tare ko deal ama tawba taraga su hekta adugi khudakta adugi hekta kano reply se piba ngamdabagumba aduduna kanagumba makhoida mateng pangbinaba mi leiba taragadi makhoi partners khangde ko adu oiba taragadi haiba ngasai business ki matang na khangde any thabakta akhoi deal tawse sum success oibi chance sum wang na sum lei aduna matang da aina u phangjabada haidi makhoi se yamna akhoi kanada pot haiba tare ko akhoi mogi mari mata natraga maru pangi akhoi problem leiba singse akhoi mogi wakhanlon da lawsallaga wakhan pangsa sagat pa haidi mathamoi manung da lawsan ba khoi kanada pota haidi adugi potona makhoi se yamna makhoi mindset se akhoi restless oiba pothaba khangdaba haiba tare aduna makhoi da jam chawba akhoi problem amazum create ta oi asigumba haibe haiba akhoi kanada posing chena makhoi da aduna viewers sing akhoi ketu se magi makoki portion sidi yaudi adubu magi akhoi ngaksang makha sidi loina yawi ko adu mai body sim parts se aduduna makhoi gi kwadi phaba hayu taragadi makhoi gi akhoi mathamoi se ko makhoi mathamoi se yam phai amsu chammi yamsu phai aduga makhoi se mi se yamna care togon mi so oigalli aduga nature se sengalli adu mi se yam nungsinan leiba pamba aduga mi so oigalli aduga moigi maru oina haidi kanagumba akhoi nakhoi maru mapang singda hairiba akhoi number 7 rule toriba tarik 3 ta pok khangde tarik 3 ta pok khangde natraga tarik 15 ta pok mi singje karima yawi taraga na khoi yam thina laiba phabane na ina simso hainingi aduga makhoi se yam thina khoi kari hai tare helpful person ko mi su mating pangba jamna pa adu mi so igalle aduduna akhoi NGO gumba khangde natraga social service ta khangde akhoi makhoi jam active oiba ko
haidi manggil thana chatpa adu mion da kase advice apho advice ka piba adugma mioi su oigalle ado ngasai hai ba akogi number 7 rule tawriba akogi hajigi tarik ta poiba koi tarik tratuk ta poiba amsung tarik kun manga da poiba mi singse karimba soidana khotana makhoigi asoiba aran ba se kya kanna hayuno haina masi matangdi ai haipetang pandani kaino haida makhoi se ko haidi makhoigi asoiba se makhoigi aran ba se haiba se makhoi se pamgandaba mioi oigalli ko karigino hai matamda makhoigi mathamoi se jam thina khoigi soap oiba jam sensitive oiba haitare haidi mina wahim dang hai taraga su mana khanmane henjin manina ko aduna yai makhaidi haiba akogi hajigi tarik ta poiba dai tarik tratuk ta poiba amsung tarik akogi kun manga da poiba mi singse phagi oi taraga su mo makhogi asoiba se yai makhaidi haibirunu haidana ai asi advice simatangdi ai viewers sing da zum pining aduga amaga aina haining bam leiko haidi nasagi akogi number 3 na rule tawbi mioi singse makoi se mathamo jam sengba haiba tare mathamo je sengmani na matang da koi mion da paisa sandok pot pa leidana ko akoi mion mina ka paisa puge ka haidana aduga makoi na ka haidi mion da paisa se pitho mutung da haidi makoi gi paisa se mion da gi matam chan halakta ba gumba adoi mina paisa ga sum khara harpi ba gumba su asima su ma ina sum khara o phangje aduga haiba jigi number 10 rule tawbi mioi singse makoi se akoi gi sa sa se yam lun tawe akoi yum da leba sa maru oina akoi hui khangde hongdong khangde makoi se lun tagon ba sa jam lun tagon mi soi gali makoi se amarom da akoi gi ketu se haidi magi makoki portion si yaw da taraga su magi makhut ka makhong di yaw ni ko aduduna haiba mioi sing haji number 10 na rule tor mioi sing se makoi se yam thina akoi gi active oi ko makoi jam thine active oi active hai je khoi gi jum gi thabak khangde natraga office ki khangde natraga magi business ki thabak khangde makoi se jam thina thabak se yam nana tawjaba adu mi se oi gal makoi se matang da so khoi gi sum makoi se tension gumba anxiety gumba jum lai galle kana da pot khoi gi makoi jam sensitive oi ba hai tare ko adu dana pot khoi gi kanada pot macha da ko khoi makoi se khanjal laga makoi da asina stress porok ko stress anxiety porok pa di depression oiba ko masigum se kya aina sum kha thengna je aduna aina advice pinning bai ru koi viewer sing se kana gumba hai ba number koi date 7 da pokpa date 16 da pokpa khangde masung date 25 da poiba mi sing se yari makai de koi gi na koi meditation to bi ko meditation to taraga so koi exercise gum sum kha to bi waina masi mai advice pinning matang da khoi gi number 3 na rule tawraga poiba mi sing se makoi se mina ga thagat pa yam pamja ba ka haiba tare ko mina ga thagat pi ba mathamoi jum khanjaba kana gum na ibu thagat pi radi aina tawri ba thabak se ga mayam kana gum na khoi gi kana tawbi ba haiba thagat pi ba khotpi ba se makoi pamjai adu mina kari ma thagat ta ba taraga su thagat na bai mong da khoi gi sum sem sa ba khotpa adu taw ba taraga su kana gum na so mana tawi ji di khoi gi ujam uchaning ba adai so op ni ka hai ba do kana um se dwana sum lawi ko makoi se hagi moi mathamoi se mina thak pa jam pam de mioi so igen ba hai tare makoi ji number 7 ron to mioi sing se makoi da aina sum angak pam sum akoi gi om phangja ba hai tare haji ki koi number 7 ron to mioi sing se makoi se koi gi jam mysterious person hai ba tai ko akoi gi superstitious thing da ko koi posak ta koi andhabiswas ta akoi je makoi je thaja ba hai tare amarom da har ga koi bhut pret gum da adu ma thaja gan ba haidi natraga koi manu hut na sum akoi thijan ba pam ba hai ba tare akoi gi mi na ka koi jam kan haidi khang akoi normal oi da ba thabak se akoi makoi se akoi jam interest oi ba adu gum ba mioi soi gal le makoi se number 3 na rule tor ba mioi sing se makoi se koi gi thijan ba jam kupna thijan ma se akoi makoi se yamna adum mi su oi gal yam pam ba adum pam mi su oi gal le haidi pot ama akoi gi haraga great akoi gi researcher haiba tare ko research to bo yam kal le ko akoi gi pot masa se makoi je jam deeply akoi gi research to ba concentrate to ba adu mi se oi gal le aduna makoi se kari haiba tare any makoi gi problem khangde na tra solution akoi gi problem sing se akoi solution se to ba ngam mi su asi su mo gal le haiba haji gi number 10 na rule dol mi sing se aduna akoi gi hariba asing mioi haji gi date 7 poiba date 16 poiba amasung date kano da 25 to poiba mioi sing se makoi gi intuition power se yam tin leiba haiba tare ko haidi makoi sixth sense haiba tare ko
makoigi koksi yam thina wangi isam cham nai example am pijar ke nakoi gi lekai singda akoi kana gu mamit u da ba khot ba leidana ko ado makoigi sense tom tjing bi ko makoi se khoi mamit che u da ni makoigi sense yam thina wang mani makoi kok sa tin leibani ko aduna haiba rahu haji ketu sisu asai makoki portion se yaw da ni na asigumba mioi singche makoigi intuition power se yam thina leiba ko sixth sense intuition power harogadi kari kari akogi ngahak liga akogi kai thokani natraga hayeng kai thokpo yai ha ko kano singse makoida akogi ithin nama phawbi makogi haksang de ithin nam phawbi ba makogi mangha da sum akogi sum ubangamba adugumba mi su sum ogalle makoise number 7 na rule to buda kwaidagi akogi number 7 na rule to mi singsi kwaidagi akogi afabama ai haijarake ko makoise jamna dharma chen mi ogalle makoise lai su yam thina ningba lai ningasu mathamoi cheta ningjaba adugo mioi su ogalle hairoga kanagumba akogi ganesh ningba ko ganesh ningba mi che ganesh changjona ningjaba adai kanagumna koi krishna ningba taraga su krishna se mak changjona magi mathamoi manung chetna ningjaba adugo mioi su oi haibudi ishogi damakta akogi nga chak akogi henba aduguma mioi su oigalle ko akogi ishor ningmada magi changjo boi changse aduna viewers sing hajik haiba tarik tarik ta pokpa dai tarik ta truk ta pokpa amasung tarik kunma da poiba mioi sing sigi makogi some character amasung behavior haijana matung da makogi health issue haiba tarik ko health issue khara akogi lei asi health issue sing se kari kari no hai matam da aham da makoi se akogi heart ki problem se makoi da sum asi anaba se sum lei ko heart ki problem sum lei ani su da makoi khwang na bai problem se sum khar legen ngani adai ahum su buda kogi nervous breakdown haiba tare kogi tension gumba dai kogi anxiety gumba depression gumba se ashigumba problem se hemo makogi health kogi problem sum khasum leigani haina asima haibetang ai panjaram ge atopa health khar ai krapijaram ge akogi yari makai di ahan bada ina haning badi wakan henjen khanjen mase ko overthinking se mase khar thadok pi bata mo haina asima ahan bada ina haning ko asi wakan hena khanjel laga su ogedanote aduna wakan hena overthinking se thadok pi first ai number 1 number 4 1 point ina haning bai bu number 2 da akogi isa ithanda naitom leijaba adoi di isa ithanda leiraga hainabi se leibagi hainabi se masi thadok pi raga haidi mapan thoga marong pangsu akoi tinaba khotnaba se masi sum asi khar to biyoin haningi ani subada ahum subadana akogi isa ithanda akogi doubt leiba haiba tare ko doubt haidi akogi khanjana na leiba tohum jahum khangdaba adugumba adi haidi imon da sum neiraga leiba poto adugi poto self doubt to khar thadok piu ado asigi mayam se kai magatang koning phaning ma targa de ana mang jo haija gi duaina akogi meditation to view haibse ade exercise kuma to view haibse masima ai haija nangi aduga amana maru oiba am khakna akogi mingon dagi expect to je ko mingon dagi akogi kari hai tare nangna mingon dagi akogi expect to hai tare de akogi mingon dagi pamjaba khangde naga asing mo poching cha thajaba poching cha aje thadok view mingon jam kana thajabi no ko mingon da yam kan thajaba taragadi mi nangna kari mo poto phangudaba taragadi adudana nangonda thamoi da nuaitaba kharasu sensitive oina leijaba kharasu emotion oibanina aduna yari makhaidi haiba nangna expect to report to adu thadok piu aduga adugi poto nathai na thambiraga nuai thokpa ko nuai thokpagi lambida akogi aduga kok to khanthabi waina asima so ai advice amo oina ko mohan ai pining number 7 na rule to riba mioi singsi akogi blessings tip ama ai pijange ko akogi yari makai di numit khudingi akogi surya deva haiba tare akogi numit siga ising se ko ising katpiu ko asigi ising kat pasana koida kari kari kanani hai matamda akogi nangi nangonda haidi henna haidi glow oirakpa ko nangi life ta nangi body da khangde ngan thokpa ko akogi glow oiba haiba tare adaidi nangna akogi kanadriba daw yadriba thabak ta koi kurau thang ba singdo nongi tapna sum kokthrakani haidana karigumba na koina haiba poche nimit no gudingi singkapi wangam bataragadi asigi kana base phangani haidana asimasu ai blessings tip amai pijaramge
Hojik makogi lucky number amasung unlucky number ko. Harugadi lucky number amasung unlucky number haibalite koi number 7 rule to meeoi singsidhi makoi di punamak se loina kogi neutral number ni haina haibi ai ado kanagumna kogi khajitang henna khara phagadaba kogi jamna chinna chana ba ko ado number haiba taragadi kogi number 1 ga number 2 ga number 3 ga number 5 ka se ko asina mokoi sina katang kogi nakna ba hinjana chana ba haiba tare makogi lucky number hai taragadi adunatana aduntraga akogi haiba kano number atopa number sing se akoi ketu gi number 7 rule to bugi meeoi sing gadi loipun mak chana yena masi advice maga ipijaramge aroi bida makoi ga chana ba profession amani tang panjaramge ahan badi makoi khwai chana badi teaching ko teaching education line da makoi se khadi chanai adoi ani subuda akogi healing line da akoi doctor gum khangde nurse gum da khangde adum profession se makoi sanai ahum subuda akogi scientist ko scientist gum se scientist kano se amthina sanai mari subuda akogi akoi toriba astrology khangde natraga occult science khangde ko masi su sanai adodi manga subuda akogi kari haita intellectual pursuit haiba tare ko akogi knowledge se gain toraga Pandi knowledge gain to matung da khoi gi kena to ba haiba tare mingon da khoi knowledge piba adugumba profession gi mun chanai aduga khoi counseling and guidance ko makhoi se chanai haina asing profession amani sai thamjaramge aduna viewers sing karigumba ai gi video content se ngasi ina haijariba tarik tarik pokpa tarik tra truk pokpa amasung tarik kun manga da poiba meeoi sing se karimba nakoi ga sana biba taragadi ai comment section da thambiramu amasung nakoi na karimba hangningba question leba taragadi nakoi hangbirao adugi reply so ai pijarakna batauge ado ai video si yari makai di share tawbiu isa na khangmata natana akogi pang sing su natraga mari mata sing su kar khangna bai damakta mathangda ai anogona maranga pur laksage ngasi damakta di ai matang asida ai loisanjarage thank you